Imes Paodam miyeng tabiri basingbu ahan maktada binitana taram noksaboloyena kurumjari. Hauzik Paodam asigi maruyo pau pijari. India da COVID-19 asian kibamigi masing lak ahum lising kuntramathoi sanipan maudra manga sukre. Chief Minister N. Birena aggressive mass COVID-19 testing drive ngasi hodokre. MLA Dr. Y. Radhesyamna mass vaccination program Health and Wellness Center Arong Terada ngasidagi hodokre. Loinana curfew violators sing phaduna COVID-19 test tawkre. Hauzik mapung aywa pau pijadringi mangoyana lamdam asda lep playtana sandorakliba COVID-19 ge ani shuba web asi makhatana sandoraktanawa ekhoi khudingna lengakna paikhalakpa COVID-19 thengnabagi thabak thorong khudingbu sawattuna laina laisa asidagi lamdam asigi miyamgi punsi mahosagi punsida hanjilaknaba thodang lominarasi kaubiganu lengana piriba COVID-19 sana kanglon sing yum dai sathokdaba karigumba tangai phadan sathoklabasu face mask uppa social distancing ngakpa miyam punba tawbidaba khutsa hand sanitizer natraga sapona sengna hamba loyena COVID-19 vaccine kapthokpiba asina singba singasini hojik apunga palobirasi malengi oina hojik phawada coronavirus na miyoi koti tara taret lak taret lising tara manga sam kuntra humdoi na hankre active case na koti manga lak maudra lising tara inthoi sangwa humdra ma thoi oiri nabadagi phagalaki bana koti tara lak marfuma thoi lising yangkhaini thoi satre suna taruk ni laikidabana lak kuntra manga lising nipuma pansani panyangkhai taruk ni hojik phawada virus asna khwaidagi saitheng nanglaba lebak asi US na oiri lebak asida hojik phawada case koti ahum lak nipuma thoi lising traum doi sam nifu taruk thengna kre active case na lak yankhai taruk lising kuntra pan songa kuntra pani nabadagi phagalakhi bana koti ani lak hundra ne pan lising humphum doi sani pan nipu amasung laikhidabana lak taruk lising mapan satra humpu tare ni ani subada indiana oiri lebak asida hojik phawada case koti ani lak marfuma thoi lising humdra manga supna nifu mari thengna kre active case na lak tara ni pan lising maudra manga songa kunni nabadagi phagalakhi bana koti ani lak yankhaya pan lising nifu taret chatrukuma pani laikhidabana lak ahum lising kuntrama thoi sani pan maudra manga ni ahum subada brazil na oiri hojik phawada lebak asida case koti ama lak humpu manga lising nifu manga songa yankhai mari thengna kre active case na lak tara mari lising maudra truk satra yankhai mari da leiri nabadagi phagalakhi bana koti ama lak nifu manga lising marpu taruk sukna mapan amasung laikhidabana lak mari lising humphuni thoi satra maudra ma thoini india ga oinasu maharashtra sesna hojik phawada case lak yankhai tare lising nifu taruk chanipa maudra ni thoi thengna ahan bada leiri state da active case lak ani lising yankhai taruk sa humdra ni pan nabadagi phagalakhi bana lak yankhai pa lising maudra manga Chong humdra manga amasung laikhidabana lising maudra manga sahum nifun marini ani subada Karnataka state na oiri state asida hojik phawada case lak kuntaruk lising mari samri kuntra mathoi thengna kre active case na lak ahum lising tara humdoi satra yankhai mathoi ni nabadagi phagalakhi bana lak kuni thoi lising humpu mathoi songa maudra ni laikhidabana lising kumapan supna maudra ni ahum subada Kerala state na oiri hojik phawada state asida case lak kun manga lising kuntaruk songa humdra pan thengna kre active case na lak ani lising tare so humdra pan nabadagi phagalakhi bana lak kulum doi lising tara sahum marpu manga amasung laikhidabana lising nipan sanipan tara manga ni Chief Minister N. Birena haikre COVID-19 ani suba web asidagi miyoibagi mamal yamlaba thawai kanbana lenga ki ahanba priority ni COVID-19 mass aggressive testing da saruk yariba frontline health worker doctor nurse amadi paramedical singda puning thogaladuna asoyangam yauduna pangthoknaba yaifa paujel pikre wafam asingasi manipura COVID-19 laina laisa si thingnabagi pandamda ahanba oina Imphal West District da aggressive mass COVID-19 testing drive hodopagi thoram Lamphelda leba medical directorate complex da chief minister na phongdokibani mahakna makha taraduna district administration Imphal West na asoba thodang loduna mass COVID-19 testing drive hodokpada N Birena haikibada hojik yamna luraba pungpham asida pandemic asidagi mamal yamlaba miyoibagi punsi kanbana lenga na hanba priority pigani mass drive asida saruk yariba doctor nurse paramedical staff singna thawai yauna miyoibagi punsi kandaba yade haina songthorakliba frontline health worker singda thamoi sengna thagatpasu phongdokhi
Chief Minister Makata na hai mass drive asistabada COVID-19 positive oibasu masing hangalakani Masigidamak local MLA Humpuda say iduna magi kendra singda community isolation center linkatpada mateng pangbiu mass testing amadi mass vaccination na COVID-19 pandemic asidagi ngathokpa ngamgani masida miyam club CSO singna mateng pangbiu haiki Deputy Commissioner Impal West Yes Kiran Kumar na phondoki bada CM gi poktak matungina Impal West ke ampham singda mass testing asi chathagadabani nomada yamdrabada miyoi lising ahum sangwa dagi lising manga fawba mass testing tawnaba pandam thamli mass drive asi numit tara mangani chathagani masidagi COVID-19 positive oiba sing masak khangdokpa ngamlagani haiki Asigumba mass drive asida State Health Department Manipur University Heritage Convent Uripok local club singna mateng pangbada thagatpasu phongdoki Chief Minister N Birena Chief Minister gi COVID-19 relief fund donation tawrakiba khudingmakpu ngamkhai leitana thagatpa phongdokre ngasi Chief Minister gi COVID-19 relief fund donation tawrakiba singdi Green Valley Industries Limited Kolkata gi Vice President Binit Agrawal na lupa lak ani lising yangkai Chairman Boshem na lupa lak ama lising kun mga Sanjoy Singa na lupa lising humdraum doi samapan kun Rohan Film Cycling for Humanity na lupa lising kun Bin Gopal Civic Association na 5 liter oxygen concentrator 10 liter oxygen concentrator amasung 10 voltage stabilizer Dilip Goenka Chairman MD KD Iron and Steel Industries Limited Guwahati na 10D type fill oxygen cylinder Dr. Babina Thangjam Babina Diagnostic na 52 liter fill oxygen cylinders 100 PPE liters and 90 non-rebreathing oxygen masking Lashram Sanu Bandana IFS Proprietor MS Jai Hanuman L Jugindro Singha Ranks Forest Officer All Manipur Special DPC Completed Adult Teachers Association Madi A Nautunasari Devi District and Session Judge Thaubalna Lak amamam donate tauki COVID free oiba constituency amo ohenabagi pandamda hialam constituency gi MLA Dr. Y Radesam na paikhalakpa thabak singi manung channa ngasi constituency asigi arong terada leiba health and wellness center da mass vaccination gi thara ama pangthokre masagi sahi nipu mangai mathakta leiba miyoi sani paromda vaccine kapthokpagi pandam thamduna chathakiba adugi matangda MLA Radeshamna Constituency asigi Sangmai Jindagi Nungmai Khong Phawbagi kilometer kunmuk sangba mafam asida nahal makai vaccination tawna mafam leitabadagi hairi mafam asida leiriba khunja singna thengnariba khudong chadaba kaya adugi yenglaga ngasigi vaccination gi thoramasi pangthokpani loyana miyamna vaccine kapthokpa matamda social media da sandokpa aranba pausingna thajaba thamlaga hida kapada akibada leiba yauriba si tobiganu madugi mahut lengana miyamgidama yaifana paikhaliba thabak asida thajaba thamduna matam sana vaccine kapthokpiu loyana miyamna tamthiraba COVID-19 leina asibu thengnabada lenga khaktada inthok tuna thambagi mahutta lengana piriba SOP singakpiu amadi curfew manungdasu maram sadana yumdagi mapal thokpa amadi mayam punbagi thabak singasi thadokminasi haiki Social media da lana santokna hidaksi kapri phataba thokpayai sibuyai nabuyai haibra jingba aramba santokna chamjaba praja sing mayamna puning da kiba mi paiba leibadu manu tokpiu thadokpiu hidaksi kapada kai thadok kasu leite record leite lone na hidaksi kaphor gadi aikoi leina si nga thok atauba upaya ma oigani karigumba tangai phadana percentage kare changa ga jo koi ana bugi chang si yam handani sibugi chang handagani oxygen hapagi chang handagani Susah kana pigani hai wakal sei mayam thamjari ngasi hairok part 2 kaithal da laiba fine society club na konma phamda miyoyama COVID-19 amara moidon laikhidara matung paktak na clubs na konma pham singda paksana test tobada miyoy kulumdoi positive oiba thengnaki madugi makha tarakpa COVID-19 thenganaba pandamda club asna district administration thawbal kusam naduna mamang tha kunmanga dagi June ani phawba total shutdown oina lauthotuna leiriba mafam asigi satpa thokpa yadana leiriba yumthong sani humdra manga da club asigi volunteer singna hairok block congress committee COVID-19 fighting unit na khusinnarakpa chana thana posai seng kg manga asathau liter ama thum hawai amadi ngari lerak sangduna yenthokre
Polam Singasi and Topolena Club Secretary and Dilipna, loudspeakers Naduna High, COVID-19 Lena License, Laxan Naba Clubasna Kon by Yumtong Kudimak Sanaba Potlam, Johan Jarake, Yum Dagimapan Topiganu, Lengana Pibas and Nakalon Singana Zapiu, Kucha Toin Hamdokpa, Malsinaba, Sanitizer Sinaba Kaubinu, Haibagi Pausel Su Piki. San Taknawi and Tokpadu da Hero Block Congress Committee COVID-19 Fighting Unit Mateng Panglaki Bagidama, Klauki Maike Dagi, Tagatpa Pongdoki. COVID के second wave asina Moreda su anawa masing hangalakpana maramna license gi section na laina ba Moreda laiba tongan tongan ba community gi lusing basing amadi ex ADC chairman amadi member yawba mifa amangasi Tamil Sangam More gi office ta pangthokre mifa maduda license gi section laina ba kari thabok paikhatchige haibagi matangda yamna kupna khanani nakhi tungda mifa maduda More towns da kanagumba miyoi singna sanglak patarabasu COVID के negative से सांग यावरगा संगहनबा म्यांमार की मियोय सिंगना मोरेदा नोमगी संगदबा याद्रबा मनामा सिंग योनबा लाक्लिबा सिंग असि मोरे मनुंगदा संगहनदना border की मफम अनि हाउलैंड 5 विलेज अमदी सनराइज ग्राउंड अनि असदगी मोरे की ललोनबी सिंगना लोहनबा फ्रंटलाइन वर्कर्स सिंगना कोविड लांथेंगनरिबा सिदा मतेंग पांगसिनबा मोरे की तोंगान तोंगानबा कम्युनिटी सिंगदगी मियोय अहुम अहुम खंगतुना मोरे कोविड टास्क फोर्स अमा सेमख्रे COVID-19 लाइसेंस मरम ओइरगा सरकारना थमलिबा कर्फ्यू थुगाइबसिंग फादुना टेस्ट तौबदा मियोय मरी पॉजिटिव ओइबा थेंगनरे ngasi कर्फ्यू वायलेटर कुमापन चिंगा मखोंगदा कोविड टेस्ट तौबदा नुपी अमा यावना मियोय मरी अदु पॉजिटिव ओइरमबनी हाइरी मखोय सिंग अदु लिलोंग थौबाल मोइजिंग उजिवा वांगबल अमदी थौबाल कैबुंग मथक्तगिनी हाइरी मखा ताबा थबकिदमक मखोय सिंग अदु हेल्थ डिपार्टमेंट सिनाख्रे मास वैक्सीनेशन सराम ओइना इम्फाल वेस्ट डीसी गी ऑर्डर अमगी मतुंगिना कर्फ्यू वायलेटर सिंग ngasi कोविड टेस्ट तौबगी थबक सथबनी हाइरी ngasi social worker club Hairangoi Thong Bazarna Sinduna COVID-19 mass testing tokthokre Manipur lenga ki miyang makada social worker club SWC na Sinduna containment zone amadi dukan phamba miyoy singda first priority piduna covid test tokre ngasi gi test tobagi tharamadu da Imphal West DC amadi National Health Mission gi makok thongba official sing amadi doctor amagloyna staff tare na saruk yaki punna miyoy sam taram pan test tobuda miyoy kudimak negative oiki makata nasu SWC Hairangoi Thong Bazar na miyam gidama laina laisa sagi ngathok naba section thorang lokhatuna pangbaya ba mateng pangkhigani hainasu haiki Khelo India scheme ki makhada Manipur ki district tara taruk makta sport discipline amamangi Khelo India Center KIC Singh Sengol agani hairiba KIC Singh assist asida grassroots level sports infrastructure phanganaba amadi nahawariba athletes sing groom tongnaba sports ministry na khusamnaraga Manipur da leriba district tara taruk makta sengol kadabani haina director youth affairs and sports government of Manipur na thorakpa charot amana khangalakli Seros Tapalibadi hairiba KIC Singh asi ministry gi recommendation amadi guideline gi matungina sports discipline amam approve tawgadabani masigi matungina Kakching district ki oinadi district asdagi state amadi country asigi mahut sinba badminton player kaya Puthokiba amadi masana asigi sanaroi singna national arena da phajaba performance kaya pikibagidama district asigi oina badminton masana asigi Khelo India Center hangdoknaba approve tawrakle hairi Democratic Students Alliance of Manipur Desang Kakching District Council ki Vice President Thingnam Sanathoina Hai State asida COVID-19 laina license maram oiraga layang pham phajana leitabagi khudong chaba kaya thengnari asigo mepibam asta miyam na laina license asigi masa amadi imung manungi thawai kannabagi dama angamba thakta honnabagi paw kaya lepna tari adubu laibak thibadi asigo mepibam asida private hospitals singna ka hena sel lowi haibagi wafam kaya su leptana thorakli Wapam asing ase pangthokiba pawgi maphamada Thingnam Sanathoina phongdokibani mahna hai Kakching district ki oina sung maphamani wabaga Yangbi High School da Sun Hospital na hangba amadi Kha Manipur College da Ima Hospital na hangba COVID patient sing leiphamda sel ka hena lore haibagi wafam thorak libasi Desang Kakching District Council na hakjin na lowi mahiroi luk asna hiram asiga mari leyana makhata na thijinbada Sun Hospital da layeng luba patient amada hospital gi bill ani pirak pathengnare hairiba bill ani asida piriba charge manade hairiba hospital asi kanana yengsilibano hospital asi hangbada district asigi CMO yauki haibasu khangle aduga mataw karamna Directorate of Health Services ta masigi knowledge leiramdribano hiram asigi matanda kari action lokhotnaba sem sarabage hairakli
Sanathoina makha takibada asigumba miyamda samamnahanbagi phibam asi thoktanaba mari leinaba authority na miyeng sangbiu lengana covid patients sing layengbada lawgadaba amount ki thoiba sana kalon sing hospital sing ngakna satpiu lengana order tholiba layengmaldagi hena lobiganu hena lawkiba sing hospital anina handokpiu haiki District asigi CMO yaurga Directorate of Health Service ta masigi knowledge lairam dribuno masigi matakta kari action lakhunaba sem sabirage makata na siguma phibam miyam da samanuma phibam asi thoktanaba mari lainaba authority na miyeng sangbiu laingak na covid patient sing layeng bada lawgadaba amount gi thaktama chana kanglon sing hospital asina ngak na satpiu amadi laingak na ngak hanbiu makata na laingak na thoiba covid patient sing layeng man dagi henan lawbiganu amadi henan na loksin kiba singna hospital ani asina handokadabani haina wafam thamjari DM University authority na thumatamda pangthoktana leiriba semester singi exam gi matangda sabsabo afama mahiroi singda khangan gadabani haina TSU GP Women's College amadi Desam GP Women's College Unit Council gi President Anina Puna Thorakpa Serol Amana Phondorakli Serol Sapalibadi Malemda COVID-19 ani suba saitheng asi iramda master su sabsaba saitheng mayok nari leina laisa si thengana bagdama lenga asan tongan ba section thorang ka paikhatli asigumba section thorang sing asi manung channa state asigi mahiloi sang khudimak thingjin kibana mahiroi sing mahitamba phangdana leiri leina laisa si karam matamda loigani haiba ngamdabanina mahiroi sing maraibak tamba ngamda phiba amada leiri OIDB Pibam Asda Hena Laibak Tibadi DM University Oina First, Third Amadi Fifth Semester gi exam gi matam lep krabasu pangthok kidaba amadi masi karama matamda karama mawongda pangthok kadage haibagi chap chaba ama khangdaba sina mahiroi singda pakhat papoknare maroina India gi topa university singi makhada laiba college singi semester exam sing tongan ma pambai sing sinaduna pangthoknari adubu DM University gi makhada laiba college singi oina su asigumba mata tawdaba sina karama matamda loigani khangdriba laina laisa samaram oiraga semester exam sing pangthok trabadi mahiroi sing sahi mangadra haibagi singnaba poe loyana graduation loiraga makha PG tawgada mahiroi sing dadi PG tamba phangdabai phiba ama laoi hainingai leite maramasna athubada hairiba semester exam singi matangda sabsabo afa ama khangan biu hairi ngasi Jiribam district ki Babupurada laiba Jiri News Network ki conference hall da matang kuina Jiri News Network ki news anchor oirambi Y Surmila Debina Rims Hospital da masagya na ba mana maram oiraga ngarang manung matam sadana lekidabada Jiri News Network ki staff amadi committee ki members sing namina amatumina leptuna awaba phangdokre awaba phangdopagi tharanga mari lena Jiri News Network committee ki president oiriba Ambrosen Singhana haikibada Jiri News Network ki member oibirambi Y Surmila Debina manung matam sadana masagya na ba mana maram oiduna ishor ki khuya tankibada Jiri News Network ki team masna thamoi sokna nungaitaba phawi mahakna lekidaba si Jiri News Network ki danatana Manipur pumbagi oina awatpa ama lehoragani khanjai loyana imung manunggi awabada su saruk yari haina phongdokki Mission Y Surmila Debina manung matam chadana masagi anabamna ekhoi mayam punangpu thadok ramlaga isorgi khuya tankibada Jiri News Network team asina thamoi sokna nuaitaba phawi amadi mahangna leikidabasi ekhoi Jiri News Network ki natana Manipur pumigo ina awatpa malewrogina haina khanjai amadi mahakki imung manungi awabdasu Jiri News Network team na awaba phongdokchari Nakalamaramda Arkesa Tombi Vidyalaya Jiri Bangi School da Manipuri amadi Sayoja Soirambi Y Surmila Devi na manung matam sadana lekidabada school asige management committee teacher and non-teaching staff na awa phongdopagi thoramsu pangthokki school asige principal S Maniton Singhana awa phongdopai warol piraduna hai Oja Surmila Ingtapi yamna mabuk mapau phawi ojana manung matam sadana Lekidabada awaba phongdok jari amadi imung manungge awabada su saruk yajari haina phongdorakki Prime Minister Narendra Modi na West Bengal da cyclone Yas na soon krabasing yengba amadi madugi matangda wari sananaba lakpa matamda Chief Minister Mamata Banerjee na mahakpo minat kun hena PM Modi unahandana ngaiki haiba
wafam adu aranba wafamni haina center na phongdorakli Mamta bu maral siraduna makhata na phongdokibada CM Mamta na Prime Minister ga loyana pangthokadaba meeting yaudana satki Prime Minister satringagi omangda Chief Minister na hana satkibadu protocol thugaibani hairi Mamta Banerjee na meeting yaudana satkibadu handaki mikhalda mahakpo Nandigram Ashida maithiba pikiba BJP gi MLA Shuvendu Adhikari meeting yaurambadani haiki Suvendu na meeting yauribadu opposition leader oina yaubani khanagada wafamsu cyclone Yas na son grabasing adugi matangdani hairi Mamta na meeting yaudabadana tana atay officer singsu yahon kide meeting gi matungda West Bengal gi Chief Secretary Alapan Badopadaibu Delhi da report piranaba korakpadubu Mamta Banerjee na center gi thong adubu Hitler amadi Stalin ga manai haiki Badopadai na Delhi da satpagi mahutta ngarang thabaktagi pothakre Mahpusi Minister gi Chief Advisor ina khankre center na Badopadai gi mathakta convection lorakani haiba khangmadagi Mamta na politics hanabani haina center na phongdokhi Uttarakhand gi Uttarkashi da Bhagirathi Tural gi torbanda panduna leiba maina tangkhai saklaba mi gi asiba haksang sing mapu pandaba hui singa setuna chabagi video thaganarakpadagi mafam adugi miyam mi painare hairi miyo mana haikibada ngarang mahana la yeklingai da maina tangkhai saklaba haksang sing kaya mapu pandaba hui singa chabu urakhi district administration amadi municipal corporation na yengsinbira khudakta thabak lokhatpiyo haiki atopa miyo mana haikibada haksang sing adu COVID-19 na naraba sing oramba yai miyamdagi complaint lakpadagi thabak lokhatpa hore haina municipal President Ramesh Senwal na phondoki tangkhai saklaba haksang sing adu poloi naba miyo ama Kedarghat thakre haiki mahakna makhata na haikibada haukiba numit kharani asida mi shibagi masing khangen hengalaki asiba haksang sing tumna saandaba khara yaure haiba khangle aduna Kedarghat ta haksang sing adu phajana mei thadotuna poloi hankinaba administration da pautak pikre haiki haujarabada maro paw amukana pijari India da COVID-19 na sen kiba mi gi masing lakh ahum lising kuntrama thoi sanipan maudra manga sukre Chief Minister N Birena aggressive mass COVID-19 testing drive ngasi hodokre MLA Dr. Y Radhesyam na mass vaccination program Health and Wellness Center Arong Terada ngasidagi hodokre loinana curfew violators sing phaduna COVID-19 test tawkre Ngasigidi Paodam pijaba matang nasta loisinjare miyeng tabiribasingbu amukana kurumjari